ꯑꯩꯅ ꯃꯤꯅꯁꯨ ꯍꯥꯏ ꯑꯩ ꯃꯨꯏ ꯏꯁꯥꯅ ꯌꯥꯖꯩ ꯏꯁꯥꯅ ꯊꯥꯖꯖꯩ ꯑꯗꯨꯝ ꯌꯥꯅꯤ ꯃꯨꯗꯝꯅꯦꯍꯦ ꯁꯦꯔꯥꯅꯤ ꯌꯥꯝ ꯂꯦꯝꯃꯤꯀꯣ ꯑꯩ ꯂꯦꯝꯖꯟꯅꯕ ꯑꯁꯦꯡꯕꯩ ꯂꯦꯝꯕꯅꯦ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯌꯦꯡꯉꯝꯃꯤꯅꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯆꯥꯔꯕꯣ ꯑꯩꯈꯣꯏ ꯀꯩꯅꯥꯃꯌꯨꯝꯗ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯂꯥꯛꯑꯦ ꯀꯛꯆꯤꯡ ꯒꯥꯔꯗꯦꯟꯗ ꯑꯣꯏꯅ ꯑꯗꯨꯗꯤ ꯅꯪ ꯚꯤꯗꯤꯑꯣꯁꯤꯗ ꯄ꯭ꯂꯥꯎ ꯌꯦꯜꯂꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯄ꯭ꯂꯥꯎꯒꯤ ꯑꯁꯥꯗ ꯂꯥꯛꯑꯒ ꯔꯥꯅꯤꯁꯤ ꯌꯥꯝ ꯂꯦꯝꯃꯤꯀꯣ ꯍꯥꯏꯈ꯭ꯔꯦꯀꯣ ꯀꯛꯆꯤꯡ ꯒꯥꯔꯗꯦꯟꯗ ꯑꯣꯏꯅ ꯀꯣꯏꯔꯛꯑꯣ ꯆꯥꯛ ꯆꯥꯔꯕꯣ ꯑꯆꯥꯄꯣꯠ ꯆꯥꯔꯦ ꯀꯛꯆꯤꯡ ꯒꯥꯔꯗꯦꯟꯗ ꯍꯣꯏ ꯀꯣꯏꯔꯛꯀꯦ ꯂꯝꯂꯥꯏꯗ ꯑꯣꯏꯔꯗꯤ ꯅꯛꯑꯦ ꯑꯩꯈꯣꯏ ꯆꯦ ꯑꯃ ꯂꯩ ꯑꯗꯨꯒ ꯌꯥꯝ ꯃꯥꯟꯅꯩ ꯔꯥꯅꯤ ꯏꯁꯧ ꯂꯥꯡꯉꯛꯑꯣꯏ ꯑꯩ ꯑꯁꯦꯡꯕꯗꯤ ꯏꯁꯧ ꯂꯥꯡꯕ꯭ꯔꯥ ꯂꯥꯡꯗꯦ ꯂꯥꯡꯕ꯭ꯔꯥ ꯂꯥꯡꯗꯦ ꯑꯩ ꯑꯁꯦꯡꯕꯗꯤ ꯏꯁꯧ ꯂꯥꯡꯕ꯭ꯔꯥ ꯁꯥꯡꯉꯦ ꯆꯦ ꯑꯩ ꯑꯁꯦꯡꯕꯗꯤ ꯏꯁꯧ ꯂꯥꯡꯕ꯭ꯔꯥ ꯂꯥꯡꯗꯤ ꯑꯩꯁꯦ ꯀꯃꯥꯏ ꯃꯤꯅꯝꯃꯣꯔꯗꯨ ꯂꯥꯛꯑꯦ ꯌꯥꯍꯧꯔꯛꯄꯗꯗꯤ ꯈꯔ ꯂꯥꯡꯉꯦ ꯌꯥꯝ ꯐꯖꯩꯌꯦ ꯆꯦꯅꯤꯒꯤ ꯕꯤꯛ ꯐꯦꯟ ꯈꯨꯠꯁꯦ ꯄꯨꯡꯏꯪꯉꯦ ꯏꯕꯦꯝꯆꯥ ꯏꯪꯕꯅꯦ ꯒꯥꯔꯤꯃꯆꯥꯗ ꯂꯥꯛꯄꯅꯦ ꯑꯩꯗꯤ ꯑꯦꯛꯇꯤꯚꯥꯗ ꯆꯦꯅꯤ ꯌꯥꯝ ꯐꯖꯩꯌꯦ ꯃꯥꯗꯤ ꯒꯥꯔꯤ ꯑꯆꯧꯕ ꯇꯣꯡ ꯌꯥꯏꯑꯕ ꯌꯥꯝ ꯐꯖꯩ ꯑꯩꯗꯤ ꯒꯥꯔꯤ ꯑꯆꯧꯕ ꯇꯣꯡ ꯌꯥꯗꯦꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯗꯤ ꯑꯣꯇꯣꯒꯨꯝꯕꯗ ꯇꯣꯡꯉꯒ ꯍꯥꯏꯗꯤ ꯄꯨꯔꯥ ꯑꯣꯇꯣꯒꯨꯝꯕꯗ ꯇꯣꯡꯉꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕꯤ ꯑꯣꯏꯌꯦꯕ ꯒꯥꯔꯤ ꯑꯆꯧꯕꯒꯨꯝꯕꯗ ꯐꯥꯖꯤꯟ ꯄꯨꯟꯖꯤꯜꯂꯒ ꯅꯃꯥ ꯇꯣꯡꯕꯁꯦ ꯅꯆꯥ ꯌꯥꯝ ꯄꯥꯝꯗꯦꯕ ꯁꯥꯕꯒꯤ ꯑꯦꯛꯇꯤꯡ ꯃꯆꯥ ꯑꯝꯇ ꯇꯧꯔꯣ ꯁꯟꯖꯥꯁꯤꯗ ꯃꯊꯪ ꯆꯥꯗꯤ ꯃꯤ ꯌꯥꯝ ꯂꯩꯌꯦ ꯃꯤ ꯌꯥꯝ ꯀꯩꯅ ꯂꯩꯌꯦ ꯃꯉꯣꯟꯗ ꯊꯥꯕꯒꯤꯗ ꯅꯪꯒꯤ ꯅꯈꯨꯠꯁꯦ ꯏꯪꯉꯤ ꯏꯕꯦꯝꯃ ꯕꯦꯛ ꯃꯅꯨꯡꯗ ꯍꯧꯖꯜꯂꯣ ꯅꯪ ꯅꯈꯨꯠꯇꯣ ꯃꯇꯥꯏꯗ ꯂꯥꯛꯑꯔꯣꯏꯗ ꯂꯥꯛꯀꯅꯤꯌꯦ ꯊꯣꯡꯂꯣꯝꯗ ꯃꯇꯥꯏꯗꯤ ꯀꯥꯏꯗꯅꯣ ꯑꯩꯈꯣꯏ ꯏꯆꯥ ꯍꯣꯏꯔꯣꯝꯗꯅꯤ ꯍꯩꯃꯥ ꯅꯕꯥꯅꯤ ꯈꯠꯅꯗ꯭ꯔꯕꯣ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯕꯣ ꯏꯕꯥꯅꯤꯁꯦ ꯈꯠꯅꯔꯒ ꯑꯗꯨꯝ ꯂꯩꯕ ꯃꯥꯜꯂꯖꯥꯠ ꯏꯕꯥꯅꯤ ꯉꯁꯥꯏꯗꯩ ꯈꯟꯅꯩꯅꯦ ꯐꯣꯏꯗꯅꯩꯅꯦ ꯁꯝꯁꯦ ꯐꯥꯔꯤꯁꯤꯗꯅꯅꯦ ꯀꯅꯥꯒꯤ ꯂꯨꯍꯣꯡꯕꯅꯣ ꯗꯥꯡꯀꯤꯡꯆꯟ ꯃꯆꯟꯅꯨꯄꯤ ꯊꯦꯡꯀ꯭ꯌꯨ ꯇꯣꯝꯕꯤꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯏꯁꯧ ꯃꯇꯦꯛ ꯑꯝꯇ ꯂꯥꯡꯉꯛꯑꯣ ꯆꯦ ꯔꯥꯅꯤ ꯍꯦꯛ ꯍꯥꯏꯌꯣ ꯑꯩ ꯏꯁꯧ ꯂꯥꯡꯕꯁꯦ ꯚꯤꯗꯤꯑꯣꯒꯤ ꯑꯣꯏꯅꯕꯨꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯤꯀꯣ ꯑꯗꯣ ꯑꯁꯦꯡꯕꯗꯗꯤ ꯂꯥꯡꯗꯦꯀꯣ ꯂꯥꯡꯗꯦ ꯐꯤꯜꯇꯔꯁꯦ ꯄꯥꯏꯊꯣꯛꯄ꯭ꯔꯣ ꯐꯤꯜꯇꯔ ꯍꯥꯞꯇꯕꯤ ꯇꯧꯁꯤꯔꯥ ꯊꯤꯅꯤꯅꯦ ꯏꯕꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯃꯤꯅꯝꯃꯒꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯐꯖꯕꯤ ꯈꯤꯇꯪ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯤꯅꯝꯃꯒꯦ ꯃꯔꯝꯗꯤ ꯃꯩꯉꯥꯟꯁꯦ ꯈꯔ ꯐꯪꯉꯤꯉꯩꯁꯤꯗ ꯃꯤꯅꯝꯃꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯒꯤ ꯃꯊꯪ ꯚꯤꯗꯤꯑꯣꯒꯤ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯎꯗ꯭ꯔꯦ ꯆꯦꯡꯉꯛꯈ꯭ꯔꯦ ꯀꯛꯆꯤꯡꯒꯤ ꯒꯥꯔꯗꯦꯟꯁꯦ ꯀꯌꯥ ꯁꯨꯔꯒꯦ ꯀꯣꯔꯤꯌꯥꯗ ꯍꯪꯒꯥꯝ ꯀꯔꯥꯏꯅꯣ ꯍꯥꯏ ꯆꯦ ꯂꯥꯏꯑꯣꯟꯒꯤ ꯃꯩ ꯊꯥꯕꯩꯗꯣ ꯂꯥꯏꯑꯣꯟꯒꯤ ꯃꯩ ꯑꯁꯦꯡꯕꯗꯗꯤ ꯇꯧꯔꯨꯀꯣ ꯇꯣꯝꯕꯤ ꯅꯪꯍꯧꯗꯦ ꯍꯥꯏꯕ ꯀꯃꯦꯟꯇ ꯈꯔ ꯁꯥꯊꯤꯕꯅꯦ ꯃꯥꯁꯦ ꯀꯩꯅꯣ ꯈꯔ ꯁꯥꯊꯤꯕꯅꯦ ꯀꯥꯏ ꯀꯩ ꯂꯝꯗꯅꯣ ꯅꯨꯄꯥ ꯃꯌꯨꯝ ꯃꯩ ꯂꯝꯂꯥꯏꯗ ꯇꯧꯔꯛꯑꯣ ꯗꯥꯏꯂꯣꯛꯇꯣ ꯃꯊꯪ ꯆꯥꯗꯦ ꯈꯔ ꯆꯥꯗꯦ ꯍꯥꯏꯇꯥꯔꯦ ꯏꯒꯣꯒꯤ ꯚꯤꯗꯤꯑꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯥꯜꯂꯤꯀꯣ ꯄꯥꯅꯩꯌꯦ ꯃꯤ ꯃꯌꯥꯝ ꯄꯥꯅꯩ ꯏꯆꯦꯁꯤꯡꯁꯨ ꯍꯥꯏꯔꯕꯅꯦ ꯏꯆꯦ ꯑꯩ ꯈꯪꯉꯤꯕꯣ ꯈꯪꯗꯦ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯍꯪꯉꯣ ꯋꯥꯎ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯁ ꯑꯅꯤ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯐꯖꯩꯌꯦ ꯆꯦ ꯑꯅꯤꯁꯤ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏ ꯉꯁꯤ ꯊꯦꯡꯀ꯭ꯌꯨꯗ ꯂꯩ ꯍꯥꯏ ꯆꯦ ꯑꯅꯤꯃꯛ ꯂꯣꯏ ꯐꯖꯩꯌꯦ ꯊꯥꯒꯠꯂꯛꯑꯗꯤ ꯍꯔꯥꯎ ꯇꯥꯕ ꯑꯗꯨ ꯍꯔꯥꯎ ꯇꯥꯕ ꯊꯤ ꯍꯥꯏꯔꯛꯑꯒꯗꯤ ꯇꯨꯃꯤꯟ ꯂꯩꯈꯤꯅꯤ ꯀꯃꯦꯟꯗꯀꯣ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯆꯦꯜꯂꯨꯕꯩ ꯀꯃꯦꯟꯗꯣ ꯗꯣꯂꯤꯕꯥꯏꯅ ꯀꯃꯦꯟꯁꯦ ꯀꯃꯥꯏꯅ ꯄꯤꯔꯛꯑꯦ ꯈꯪꯕ꯭ꯔꯥ ꯑꯁꯤꯒꯤ ꯗꯣꯂꯤꯒ ꯔꯥꯅꯤꯕꯂꯥꯒꯁꯦ ꯏꯊꯤꯛ ꯊꯤꯒ ꯁꯤꯈꯤꯗ꯭ꯔꯦ ꯃꯣꯏꯅ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯀꯦꯔꯦꯛꯇꯔꯗꯣ ꯑꯗ ꯐꯤꯜꯇꯔ ꯑꯝꯇ ꯂꯧꯊꯣꯛꯑꯦ ꯐꯤꯜꯇꯔ ꯂꯧꯊꯣꯛꯑꯗꯤ ꯈꯪꯅꯤꯌꯦ ꯇꯨꯝꯕ ꯌꯥꯔꯔꯣꯏ ꯉꯁꯤꯒꯤ ꯑꯗꯨꯏ ꯐꯣꯟꯁꯦ ꯂꯥꯞꯅ ꯊꯝꯇꯥꯕ ꯃꯃꯤ ꯁꯟ ꯎꯍꯟ ꯇꯥꯕ ꯀꯛꯆꯤꯡꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯐꯤꯜꯇꯔ ꯂꯧꯊꯣꯛ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯃꯩ ꯃꯨꯊꯠꯈꯤꯗꯣꯏꯕ ꯑꯩꯈꯣꯏ ꯃꯉꯥꯟ ꯐꯪꯉꯔꯣꯏꯕ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤ ꯂꯣꯏꯅ ꯌꯦꯡꯖꯩ ꯅꯪꯅ ꯃꯊꯛꯀꯤ ꯄꯥꯔꯃꯩ ꯃꯈꯥ ꯄꯥꯏꯀꯣ ꯑꯅꯤꯃꯛ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇ ꯅꯪ ꯄꯥꯏꯁꯤꯔꯣ ꯃꯥꯅꯦ ꯁꯣꯔꯤ ꯅꯨꯄꯤꯒ ꯌꯥꯝ ꯈꯠꯅꯕꯗꯣ ꯃꯥꯜꯂꯦ ꯅꯣꯏ ꯑꯅꯤꯁꯦ ꯃꯤꯡ ꯀꯔꯝꯕꯅꯣ ꯃꯥꯅ ꯇꯣꯝꯕꯤ ꯑꯩꯅ ꯔꯥꯅꯤ ꯇꯣꯝꯕꯤ ꯔꯥꯅꯤ ꯔꯥꯅꯤꯕꯂꯥ ꯏꯅꯥꯎ ꯑꯅꯤꯃꯛ ꯅꯨꯡꯁꯤꯕꯅ ꯊꯦꯡꯀ꯭ꯌꯨ ꯁꯂꯥꯝꯗ ꯀꯣꯏꯔꯛꯑꯣ ꯁꯂꯥꯝꯗ ꯀꯣꯏꯔꯣ ꯁꯂꯥꯝꯁꯦ ꯅꯣꯏ ꯂꯝꯅꯤ ꯀꯩꯅꯣ ꯅꯠꯇꯦ ꯁꯂꯥꯝ ꯌꯥꯝꯃꯦ ꯑꯣ ꯈꯪꯗꯦ ꯀꯔꯝꯕ ꯁꯂꯥꯝ ꯑꯣꯏꯗꯣꯏꯅꯣ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯃꯥꯅ ꯁꯂꯥꯝꯗꯒꯤ ꯑꯩꯅ ꯁꯟꯖꯦꯜꯕꯝꯗꯒꯤ ꯑꯦꯁꯅ ꯍꯧꯕ ꯉꯥꯛꯇꯅꯤ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯌꯥꯝ ꯐꯖꯩꯌꯦ ꯂꯣꯏ ꯊꯦꯡꯀ꯭ꯌꯨ ꯉꯁꯤꯗꯤ ꯊꯦꯡꯀ꯭ꯌꯨ ꯉꯥꯛꯇꯅꯦ ꯅꯪ ꯍꯥꯏꯌꯨꯅꯦ ꯉꯁꯥꯏꯒꯤ ꯀꯛꯆꯤꯡ ꯕꯤꯗꯥꯗꯣ ꯍꯥꯏꯌꯣ
감사합니다. 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 사랑해요. 다니블라 산제맘다기. 가사이세 동페. 까리노니. 타코. 타코. ano animo sinisibana. Jenny Sam Puzay Sam Ole Kevin pura yik pa lai pa hai tare ngasi si mark sa move san bane ba aduga yik san ba ta ani androda tinabado ko bu kumam de ne asta da goram ne sem nate akhoi di khum gan bane yamna mine adumaina akhoi di hadi mina kori e ga na mine khitang nora ko akhoi na ne ya ma ko no ko na ne akhoi da nok latraga jo dum nok san ba do khoi di aduga ni khana jo akhoi di ha ne nok san le sao ko tom bi go le khang sao bi ko na how Dima sana roi se mina tau hai di khara tau biyo ya roi da ji mi ya me mi je ha tau ya ko ma na mi ya am le bu tu da ya na mi ya le aduna ni mi ya na ba ni kai lam da macare mana salah dagi aina sanjam dagi ne mama na sonde apa sai to bi to mina na ki sai amta wa ba thabak yam na wa ba thabak to ge akhoi kai do ba yaur ge akhoi wa kan do ne wa ba pot ma sa mana bistela na ki bai uma nang garam gan thabak to no yeng game ta filter lo ko khang na ni mi a ko jara la na thama mai mu that pi ro ne me to o call to o number piro o wari sana si piro o wari sana si tani da lo to dialogue sa ai matham lu sana to ge ngasi gi di ni me am lai bane na mai te ba khara ko lo yam na yeng ba da ne ni na dialogue ta ai su lo hom ning le ha ka da ba ngau su bu youtuber ni pi hai ta bi wai ta ku di he ta bi di ya ra ni ta bi ya ra ngasi se ma ne na ka na ye sorry sorry da ni lo ma hai bo se ni so mai hai ni si mai ni kai noi mai ni ki no wong long na ni sam to long da ai lo lo ra what is your name mai ni me bi ga ni chi ro bi da kom ra my name is Lani Bala da wo ka ram da ni naจะพาเราpunang ngomong ni iton bi yang putye thank you ka da na ka no kai da lagi lu hong da jera ni ka chiton bi ga se favorite actor pa ta ba actor hayam mu ka akarai no nang ido chiton bi jera ni ka chiton bi ga favorite actor hayam mu ai gi di goko oh ai gi di actor da ji kwa Jirani sawen bok sei sa thak se ai ni thang ni ai actor je filter ji song the ai song thok ne da filter mayam filter ji da yang na song ha lo yung da ai actor je ai actor je lai actress ta budine ai ka no yam pa me balaga susinta ka pa hang da bo hang da di khum mon hai pa sing da kin da chok pa han la kan blau sa je jirani se sawan bak sei ni ai bu khawra ga da lai bu type ta no ani video yam thank you Nupina nusinaba kay daw ba ya nupina nusinaba kay daw ba ya kanta haibiro udana adudi kaino taw bi aphaba mi u tay ai du ka ngi nupina nusinaba kay daw ya adudi hairo ne hoi youtuber khoi di khangja de ise ma bomcha tadi ino dana ya nupina nusinaba kay daw ni oi ha ba nupina nusinaba kay daw ya gi nu pi nu sina ba se nu pa na ro khomo na ro nu pi na ro ha ro nupa na kay nu pa nu pi nu sina ba de sing le ga da ba ne nu pa ba se di nu pa thok ka da ba ne nu pi de saka hau roi da ba ne suning noning ga da bani suning nom ning ga da ba ne 좀매 안녕하세요 해 안녕하세요 안녕하세요 사랑해요 karamba sanjay mamne kangsu sanjay mamne salam da nga marum bora jabam o 제 adam 블라우 잘라라 난 폰 파이를 락 잘라라 난 얘는 락 mam lo shalage jira charam dai matang ngawrabani na 진짜 야우들 할던 얘기는 강브랭이 강브랭이 탐지고 khangbring ge mayam khangna bari di anga hatson ba midi hatson ba midi lai bira kano saida live sing bi kano hatson ba midi filter lok sok sarage 나 이거는 리앵 락 ko ai lok thoge ko ready 1
2 3 Dạo đó. em tốt đi สแกนตรงดีไกลบ้านอัพภาษาจะมีวิดีโอด้วยจะไปรถทักรถนี่ไอมา 하소는 미팅 이거는 라이브 신자라게 라이브 가만히 놓으신 너 이노 กาลีนนั่งบอกไอมาเชียร์ตาดูสิจะไปรถ 나 고바 시걸 살라게 봐 เดี๋ยว